ꯁꯨꯃꯥꯏꯅ ꯑꯋꯥꯕ ꯂꯩꯇ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯂꯩꯇꯅꯣ ꯉꯁꯥꯏꯀꯣ ꯍꯌꯦꯡ ꯑꯉꯥꯡꯗꯨ ꯑꯣꯖꯥ ꯍꯣꯏ ꯑꯉꯥꯡ ꯄꯣꯛꯄꯗ ꯉꯥꯏꯔꯦ ꯊꯕꯛ ꯇꯥꯔꯦ ꯄꯣꯛꯄ ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ ꯄꯣꯛꯄ ꯍꯦꯛ ꯉꯥꯏꯔꯤꯕꯒ ꯆꯣꯡꯉꯗꯤ ꯌꯥꯔꯣꯏꯕ ꯖꯤꯕ ꯑꯃ ꯀꯟꯅꯕ ꯋꯥꯈꯜ ꯃꯥꯅ ꯉꯥꯗꯨ ꯀꯟꯒꯦ ꯍꯥꯏꯕꯒꯤ ꯅꯨꯡꯁꯤꯕ ꯂꯥꯏꯐ ꯑꯃ ꯁꯦꯞ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯐꯕ ꯋꯥꯈꯜ ꯅꯨꯡꯁꯤꯕ ꯋꯥꯈꯜ ꯂꯥꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯣꯔꯗ ꯁꯤꯜꯂꯒ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯐꯪꯍꯜꯂꯦꯕ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠ ꯂꯥꯟꯁꯦ ꯂꯣꯏꯔꯀꯥꯟꯗ ꯄꯥꯟꯗꯕ ꯀꯥꯡꯕꯨꯁꯤꯅ ꯍꯁꯇꯤꯅꯥꯄꯨꯔꯗ ꯂꯩꯕꯥꯛ ꯀꯧꯈ꯭ꯔꯦ ꯃꯣꯏꯅ ꯀꯧꯔꯛ ꯂꯣꯏꯈ꯭ꯔꯦ ꯑꯗꯩꯗ ꯑꯥꯔꯖꯨꯟꯁꯤꯒ ꯀ꯭ꯔꯤꯁꯅꯁꯤꯒ ꯋꯥꯀꯤꯡ ꯑꯗꯨꯝ ꯊꯣꯔꯛꯄꯖꯥꯠꯅꯤ ꯑꯗꯨꯝ ꯊꯣꯔꯛꯄ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯊꯣꯛꯄꯁꯤꯗ ꯕꯤꯛꯁꯥꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯕꯤꯛꯁꯥꯔꯤ ꯍꯥꯏꯁꯤ ꯍꯥꯏꯅ ꯋꯥꯍꯩꯗꯤ ꯃꯨꯅꯤ ꯔꯤꯁꯤꯡꯁꯤ ꯂꯩꯇ ꯂꯥꯏꯔꯕ ꯀꯥꯡꯕꯨꯁꯤ ꯅꯤꯕ ꯆꯠꯂꯦꯕ ꯌꯥꯝ ꯂꯥꯏꯔꯕ ꯃꯨꯅꯤ ꯑꯃ ꯑꯗꯨꯝ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯄꯣꯠ ꯅꯤꯕ ꯆꯠꯄꯁꯤꯗ ꯑꯥꯔꯖꯨꯟꯒ ꯀ꯭ꯔꯤꯁꯅꯒ ꯂꯩꯕꯗ ꯑꯥꯔꯖꯨꯟꯅ ꯀ꯭ꯔꯤꯁꯅꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦꯕ ꯑꯩꯈꯣꯏꯅ ꯄꯥꯟꯗꯕ ꯑꯩꯈꯣꯏꯅ ꯄꯥꯜꯂꯛꯑꯕ ꯑꯐꯕ ꯂꯩꯉꯥꯛ ꯑꯃ ꯄꯤꯔꯕ ꯃꯇꯝꯗ ꯂꯥꯏꯔꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯡꯉꯥꯏꯗꯅ ꯀꯧꯔꯦꯕ ꯀꯧꯔꯀꯥꯟꯗ ꯀꯔꯤꯅꯣ ꯁꯨꯃꯥꯏꯅ ꯑꯩ ꯆꯥꯅ ꯊꯛꯅꯕ ꯑꯃ ꯂꯩꯇꯦ ꯏꯃꯨꯡꯗ ꯌꯥꯝ ꯋꯥꯔꯦ ꯐꯔꯦꯅ ꯑꯥꯔꯖꯨꯟꯅ ꯃꯥꯒꯤ ꯀꯩꯅꯣꯗꯒꯤ ꯃꯌꯨꯝꯗꯒꯤ ꯁꯅꯥꯁꯤ ꯈꯧꯖꯥꯎ ꯑꯃ ꯄꯤꯔꯦꯕ ꯆꯠꯂꯣ ꯁꯤ ꯄꯨꯔꯣꯏ ꯅꯤꯔꯨꯅꯨ ꯏꯀꯥꯏ ꯃꯤ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯄꯥꯜꯂ ꯃꯇꯝꯁꯤꯗ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯁꯅꯥꯒꯤ ꯈꯧꯖꯥꯎꯁꯤ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯍꯔꯥꯎ ꯄꯨꯔ ꯆꯠꯄ ꯀꯥꯟꯗ ꯁꯥꯊꯤꯕ ꯅꯨꯄꯥ ꯍꯨꯔꯥꯟꯕ ꯇꯥꯎꯅ ꯆꯦꯟꯈ꯭ꯔꯦꯕ ꯑꯗꯨꯗꯩ ꯃꯥꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯥꯟꯅꯕꯗ ꯐꯥꯎꯔꯦ ꯃꯥꯡꯈ꯭ꯔꯦ ꯆꯦꯟꯈ꯭ꯔꯦ ꯑꯗꯩꯗꯤ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯦ ꯃꯌꯨꯝꯗ ꯃꯥꯒꯤ ꯅꯨꯄꯤꯗ ꯋꯥꯔꯤ ꯂꯤꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯅꯤꯕ ꯂꯥꯛꯑꯦ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦꯕ ꯂꯥꯛꯀꯥꯟꯗ ꯃꯣꯏꯅ ꯋꯥꯀꯤꯡ ꯂꯥꯛꯄꯗ ꯑꯥꯔꯖꯨꯟꯒ ꯀ꯭ꯔꯤꯁꯅꯒꯁꯤꯅ ꯊꯦꯡꯅꯔꯦ ꯊꯦꯡꯅꯕꯗꯒꯤ ꯀꯔꯤꯅꯣ ꯉꯔꯥꯡ ꯁꯅꯥ ꯃꯌꯥꯝ ꯄꯤꯔ ꯑꯃꯨꯛꯁꯨ ꯃꯁꯤ ꯑꯃꯨꯛꯁꯨ ꯅꯤꯕ ꯂꯥꯛꯑꯦ ꯑꯝꯇ ꯀꯧꯒꯦꯅ ꯀꯧꯔꯒ ꯄꯨꯁꯤꯜꯂꯒ ꯍꯪꯉꯦꯕ ꯉꯔꯥꯡ ꯁꯅꯥ ꯈꯥꯎ ꯑꯃ ꯄꯤꯈ꯭ꯔꯦ ꯉꯁꯤ ꯅꯪ ꯑꯃꯨꯛ ꯅꯤꯕ ꯑꯃꯨꯛ ꯂꯩꯇꯅ ꯆꯠꯄ ꯀꯣꯏꯆꯠ ꯆꯠꯄ ꯅꯤꯕ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯑꯩꯈꯣꯏꯁꯤꯗ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭रा ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯑꯁ ꯂꯝꯕꯤꯗ ꯉꯔꯥꯡ ꯍꯔꯥꯎ ꯄꯨꯔ ꯆꯠꯄꯗ ꯍꯨꯔꯥꯟꯕ ꯑꯃꯅ ꯂꯥꯛꯑꯒ ꯆꯦꯟꯕꯤꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯐꯔꯦ ꯑꯗꯨꯏꯗꯤꯅ ꯃꯥꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯅꯤꯃꯨꯛꯇ ꯗꯥꯏꯃꯟ ꯃꯃꯜ ꯌꯥꯝꯕꯗꯣ ꯑꯗꯨ ꯄꯤꯔꯦꯕ ꯑꯗꯩ ꯃꯥꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ ꯃꯁꯤꯃꯗꯤ ꯂꯣꯠꯂꯒꯦꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯏꯁꯤꯡ ꯁꯣꯛꯄꯒꯤ ꯆꯐꯨ ꯌꯥꯝ ꯂꯩꯗꯅ ꯌꯨꯝꯗ ꯊꯥꯏꯅ ꯊꯝꯃꯝꯃꯤ ꯑꯗꯨꯒꯤ ꯆꯐꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯟꯕ ꯆꯐꯨ ꯃꯅꯨꯡꯗ ꯍꯥꯞꯄꯒ ꯊꯝꯈ꯭ꯔꯦꯕ ꯑꯗꯩꯗ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯅꯨꯡꯇꯤꯒꯤ ꯄꯥꯠꯇ ꯏꯁꯤꯡ ꯁꯣꯛꯄ ꯑꯗꯨꯝ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯍꯦꯛ ꯁꯣꯛꯂꯤꯕ ꯄꯨꯟꯁꯤ ꯄꯨꯒꯗꯕ ꯄꯨꯟꯁꯤ ꯀꯥꯏꯊꯣꯛꯈ꯭ꯔꯦꯕ ꯀꯥꯏꯕꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯄꯨꯟꯁꯤ ꯑꯃꯟꯕ ꯄꯨꯟꯁꯤ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯑꯗꯨ ꯂꯩꯔꯝꯗ ꯑꯗꯨ ꯄꯨꯔ ꯆꯠꯂꯒ ꯏꯁꯤꯡ ꯁꯣꯛꯄꯩ ꯁꯨꯃꯥꯏꯅ ꯏꯁꯤꯡ ꯄꯥꯠꯇ ꯆꯥꯝꯊꯣꯛꯑ ꯁꯔ ꯇꯧꯊꯣꯛ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯅꯤꯃꯨꯛꯇ ꯑꯗꯨꯝ ꯄꯥꯠ ꯑꯗꯨꯝ ꯇꯥꯊꯣꯛꯈ꯭ꯔꯦ ꯇꯥꯔ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯅꯨꯄꯤꯗꯨꯅ ꯏꯁꯤꯡ ꯁꯣꯛꯑꯒ ꯍꯜꯂꯛꯑꯦ ꯑꯗꯩ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯌꯦꯡꯉꯨ ꯀꯥꯟꯗ ꯄꯨꯟꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦ ꯑꯩ ꯂꯣꯠꯂꯝꯕ ꯄꯣꯠꯇꯨ ꯃꯤ ꯍꯨꯔꯥꯟꯅꯔꯣ ꯁꯤꯖꯤꯟꯅꯒꯦꯅ ꯊꯤꯔꯨ ꯀꯥꯟꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯏ ꯅꯨꯄꯤꯗ ꯍꯪꯉꯦ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯑꯩ ꯅꯨꯄꯥ ꯄꯨꯟꯗꯨ ꯀꯥꯏꯗꯅ ꯑꯃꯟꯕ ꯄꯨꯟꯗꯨꯅ ꯏꯁꯤꯡ ꯁꯣꯛꯎꯔꯦ ꯍꯥꯏ ꯏꯁꯤꯡ ꯁꯣꯛꯄꯗ ꯄꯣꯠꯇꯨ ꯌꯥꯎꯔꯝꯗ꯭ꯔꯦꯕ ꯃꯁꯤ ꯉꯥꯎꯔꯦ ꯃꯥꯅ ꯈꯟꯕꯁꯤ ꯑꯍꯥꯟꯕꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯇꯧꯔꯀꯥꯟꯗ ꯌꯨꯝ ꯑꯗꯨ ꯁꯥꯕ ꯑꯗꯒꯤ ꯁꯤ ꯁꯦꯝꯕ ꯒꯥꯔꯤ ꯑꯄꯥꯛꯄ ꯁꯨꯛ ꯂꯩꯕ ꯂꯝ ꯑꯁꯨꯛ ꯂꯩꯕ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯈꯜꯂꯨꯔꯦꯕ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯩ ꯑꯃꯨꯛ ꯉꯁꯥꯏ ꯃꯅꯤꯃꯨꯛꯇꯥꯗꯣ ꯄꯤꯕ ꯀꯥꯟꯗꯁꯨ ꯃꯁꯤ ꯂꯣꯠꯁꯤꯜꯂꯒ ꯃꯗꯨꯅ ꯉꯁꯥꯏ ꯑꯃꯗꯣ ꯍꯨꯔꯥꯟꯈ꯭ꯔꯕꯅꯤ나 ꯃꯅꯤꯃꯨꯛꯇꯥꯁꯤꯅ ꯇꯧꯔꯒ ꯑꯩ ꯃꯊꯣꯟ ꯃꯔꯤ ꯕꯤꯜꯗꯤꯡ ꯂꯩꯒꯦ ꯑꯗꯩ ꯒꯥꯔꯗꯦꯟ ꯐꯖꯕ ꯑꯃ ꯁꯥꯒꯦ ꯑꯁꯨꯃꯥꯏꯅ ꯄꯩꯁꯥ ꯁꯥꯟꯗꯣꯛꯀꯦ ꯀꯥꯏꯅ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯨꯔꯦꯕ ꯀꯣ ꯑꯗꯩꯗꯤ ꯑꯅꯤꯃꯛ ꯃꯥꯡꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯩ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯒ ꯑꯔꯖꯨꯟꯒꯁꯨ ꯋꯥꯀꯤꯡ ꯂꯥꯛꯀꯥꯟꯗ ꯑꯃꯨꯛꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏꯗꯤ ꯀꯧꯁꯤꯜꯂꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯁꯅꯥ ꯄꯤꯔꯦ ꯃꯥꯡꯍꯜꯂꯦ ꯃꯅꯤꯃꯨꯛꯇꯥ ꯄꯤꯔꯦ ꯇꯧꯔꯦ ꯅꯪ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯌꯣꯟꯊꯣꯛꯑꯕ꯭ꯔꯥ ꯖꯨꯋꯥꯔ ꯁꯅꯥ ꯀꯗꯥꯏ ꯃꯥꯡꯍꯜꯂꯤꯅꯣ ꯁꯤꯅꯦ ꯋꯥꯔꯤꯗꯨ ꯂꯤꯔꯦ ꯃꯥꯡꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯔꯖꯨꯟꯅ ꯚꯒꯋꯥꯟ ꯀ꯭ꯔꯤꯁꯅꯗ ꯍꯪꯉꯦꯕ ꯀ꯭ꯔꯤꯁꯅ ꯚꯒꯋꯥꯟ ꯄ꯭ꯔꯚꯨ ꯁꯤꯗꯤ ꯑꯩ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯚꯨꯅ ꯐꯅꯕ ꯇꯧꯕꯤꯔꯣ ꯁꯤꯅꯦꯕ ꯑꯗꯩ ꯀ꯭ꯔꯤꯁꯅꯅ ꯃꯉꯣꯟꯗ ꯁꯠꯇꯣꯛꯑꯒ ꯀꯩꯅꯣ ꯂꯨꯄꯥ ꯆꯠꯄꯤ ꯀꯣꯏꯟ ꯑꯅꯤꯈꯛ ꯄꯤꯔꯦꯕ ꯃꯉꯣꯟꯗ ꯆꯠꯂꯣꯏ ꯆꯠꯈ꯭ꯔꯦ ꯆꯠꯄꯗ ꯉꯁꯥꯏꯒꯤ ꯃꯅꯤꯃꯨꯛꯇꯥꯗ ꯂꯩꯕ ꯋꯥꯈꯜ ꯆꯥꯎꯅ ꯈꯜꯂꯨꯔꯦ ꯑꯗꯒꯤ ꯁꯅꯥ ꯃꯌꯥꯝꯗꯣ ꯂꯩꯀꯥꯟꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯇꯧꯔꯤ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯃꯌꯥꯝ ꯈꯜꯂꯨꯔꯦꯕ ꯂꯨꯄꯥ ꯑꯅꯤ ꯈꯛꯇꯅꯤ ꯆꯠꯂꯣ ꯑꯁꯤ ꯂꯨꯄꯥ ꯑꯅꯤꯁꯤꯅ ꯑꯁꯤ ꯀꯔꯝꯕ
लाइन कृष्ण ईश्वर ने लुपानी पीरे अर्जुन पैसा कहो सनासु मैं मनी भी लुपानी पीब लाइसु करी ईश्वर पैसा लौर तौर माना लाकर फा लुपा मचा अखोई सना मानबी गाइड मचा पूना मागे पाट मैं कहोद्र इन चिंग चिंगत उरे सी पैसा से पूरे असी मचा नुसे सी कनबीरगेना लेर थादोपीगेना फा नंग से क्या पीगना लुपा अनी यावरीने लुपा अनी पीर लेर माना लेर मागी भिक्षा नीबगी कोन लेना कोन लिंग हापग पूर लाग लोन थादोके पूर लाग पूर लाए खर चलग मा कहीं थादे हाँ थादोखरे थादोपे लौटोकान मनी मुक्ता याव लेरमीनी माई कोनदुना मनी मुक्ता उम्मजाने याव लेर मनी मुक्ता लेरेबको लेरे मा लाथोरेबा फंगे लेरे लाउदी मागी सना पूगी हुरानबदो अदुसो अदाई चलमजानेबा लेरे कीदना सना हुरानबदो बाजों चंसिलागा लेरे फागिदरे पागतना वरु यादे आई उपाय लेदर हुरान नंग पीरेगे सित तौबिरो खरा खायो अदुसो पीरेबा खाबा पीरेबा फंग्रे मा सनासु फंगे मनी मुक्तादो फंग्रे गसाई मा खले कदिगना करीगी ओइरेनो हाय कामना मियोबा अखोइना मयांगी फनम खलको नुमितो अदा आई अफब लोइ लाकने माना आहान मरा साई सनागी सना मयानो फंगोगान कइदबे सना मयानो फंगान ngang itu kan dia kenapa sih dia bukan yang panggil na magi pura laga mang kali ini cuma sahara gaya garden cuma sahara gaya gari apa pun lera gaya ayi tu bisa na asuk sahara sih tahu kan masaya tak kan masaya kan mana shorna selfie so misi ya tu matang ni kamu pira yang matang ni suk dopre yang maya kan ben harus so mani mutam pira harus cuma same thing tu selfie so masaya wajah wahan kan lu na ya ada na kasai harus so mami but lupa ani kadang ayam na पैसा यामदर का नमा मी तो नुसी रोबी रहते हो पैसा ने यामक तेरा किसी ने करीब करीब तो कारण होते सब मी मोन पिथोक भी रखे ना जीव में करना वकल मानस नारु कर गया है कि नुसी लाइफ में सेव तो गया भी अब वो वकल नुसी वो वकल लाख तो ना मरम हो रहा ना शोर से लगा और कुछ भंगल ले अदना कोई की नोमिनी वो वीडियो कुछ मत आई अदु भंगे था भंगे खलवा आई अदु का हो गया तो लौड़े खलवा आई बोल का खलवा कुछ ले फिल्म जैसे मैं तुम ले गए आई खलवा आई ना लाओ दवा आई ना हम का लुसे लाओ बा हार बोरा से अरे आई जेंग पे कनी का लोड़ी से अदि लु खाग दे पीगे अदि लौड़े तो पिथोक मा बा अदु का न नोइन पामी पो तो सोई भंगने बा नत्रदि हानि फिल्म न रुम तौरबा सी फिल्म न रुम लई क्या रे वो किसन वाली दी आई को